पाउसिंग पिजरी लेबाक असिदा हौजिक फाउबदा मियोय क्रोर मापन गे लाख 39 हेनबदा कोविड-19 वैक्सीन कापख्रे हौकिबा पुंग कुनमरी गी मनुंगदा नोंगमदा ख्वाइदगी यामबो ओइना मियोय लाख अमगा लिसिंग निफु मंगासु नौना पॉजिटिव ओइबा थेंगनख्रे मिखल की कैंपेन चथब मतमदा पॉलिटिकल पार्टी सिंगना कोविड-19 दगी ngaktoknaba leiriba chana kanglon sing sungsoi soidana ngaknaba इलेक्शन कमीशन ऑफ इंडिया ECI na khangankhre amadi lam koiba kyagi pungning singsiliba siroi national park ki fibam hena fagatpagi mami tadri fibam soksin dringai ahenba midyang changduna semgatpagi tangai fadaba leire Krumjari Times of Manipuri News Miling Tabir Basingungangom Priyana Taram Nokchari Miam the Mapung with Pau Pizza Jingai Malingoina Joba like Chadamoiba COVID-19 the Gingak Toknaba face mask upa Mioi Amaga Gimarakta social distancing tamba Yamna Toina Kutsa sing the Hamdopana Chingba Ekuding Magna Sungsoi than a Pangtok Miner sign at TOMTV Makedigi Miam da Piltozare Housing Mapung with Pau Sing Pizzari Laybak Asida Housing for Badamio Kror Mapan Lag Humbutara Nipan Henbada COVID-19 vaccine cap cray Health and Family Welfare Ministry gi maikai dige fongdora kibada singthaningai oina lebak asida COVID-19 vaccine kapthokpangam le haukiba pung kunmari gi manung da su mioi la kuntra mari henbada laichat asigi vaccine kapki amaromda lebak asida laichat asi sandorakpadagi khwaidagi yambo oina hairiba pungpham asigi manung da mioi lak amaga lising nimfu manga nongna positive oiba thingneki masiga loina na positive oiba punba masing crore amaga la kuntra ni thoi henkrei masigi mathakta mioi chatret ka marifutara mari laikhidabaga loina na sikhiba punba masing su lak amaga lising humfunipan henkrei pungpham asida nongna mioi lising humbutara taret discharge tawkhiduna laichat asidagi fagalakhiba apunba masing crore amaga lak 18 yaurei amaromda nongna positive oiba masing hengalakpadagi active case lak 10 ga lising nimfutaruk hena leiri active case asi positive oikhiba apunba masing gi chada Tare dasmit mapanani oiri laichat asidagi fagalakpagi changsu sada marifutara dasmit tare mapande hantharakli Laibak asida COVID-19 positive case hengalakliba asigi yenglaga laichat asidagi ngakthoknaba hayengdagi horaga vaccination festival tika utsav pangthoknaba Prime Minister Narendra Modi na state singda khanghankrei State Singi Chief Minister Singa video conferencing ki khutangda wari sanabada tika usab ki thabak asi COVID-19 ki protocol chapchana ngaknaba paikhanaba khanghankibani utsab asigi damak vaccination center sing state singda semgat pahokrai amaromda laibak asigi miyamna pak sana vaccine kapa sida saruk yaduna laichat asibu maithiba pinaba hotnaminasi Bharatiya Janata Party ST Morcha Manipur Pradesh na senduna ngasi Moreda leiba Tamil Sangam Office ta COVID-19 vaccination gi matangda wakhal taminabagi thorama ma pangthokrai Chandel District ki oina pangthokiba thoramaduda Mitai Council More Gorkha Samaj Seva Committee Tamil Sangam amadi Nupi Khunai Chaukhat Lamjing Lup Singgi Thomi kya yauna miyamna sarukya khi thoramaduga mari leinana chahi nifu manga gi mathakta leiba mioi khudingmakna laichat asigi vaccine kapthokadabani hauzik India da laichat asigi ani suba web lakpa sida nongmada positive oiba masing hengelakli masidagi ngakthoknaba miyamna akiba leitana vaccine asi kapthokpiu Nomaizing numit khak natana atai numit singda More Primary Health Center asida laktuna hairiba vaccine asi kapagi thodang leigani hairi Mikhal gi campaign chathaba matamda political party singna COVID-19 dagi ngakthoknaba leiriba chana kanglon sing sungsoi soidana ngaknaba Election Commission of India ECI na khanghankrei regional amasung national political party singda thaba cherol singda Mikhal matamda political party singi luchingba singna miyam tinba mafamda amade stage ta khangna COVID-19 gi chana kanglon sing thugaiba kya thingnare masina laichat asi hena sandokpada mateng panghali luchingba sing yauna miyamna face mask uptaba social distancing ngaktaba haibasi commission na hakchina lawi makhata na cherol aduna political leaders campaigner amasung candidate sing asi laichat asi gi mayokta changsiliba lal asi gi mangjil thana miyam bu luchingada ba miyoi singni leiriba chana kanglon sing ngak pakhakta natana miyam nasu madubu ngak na chatnaba makhoi na khudam oiduna miyam da wakhal tahangadabani hairi
ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯆꯤꯡꯉꯥ ꯆꯤꯡꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯑꯃꯗꯤ ꯆꯩꯔꯥꯎꯕ ꯀꯨꯝꯍꯩꯗ COVID-19 ꯂꯥꯏꯆꯠ ꯁꯥꯗꯣꯛꯍꯟꯗꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟड ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯤꯇꯤꯡ ꯑꯃ ꯉꯁꯤ 15 ꯁꯨꯕ ꯑꯦꯌꯔ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯄꯣꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯄꯣꯁꯠ ꯀꯃꯥꯟꯗꯔ ꯀꯦꯞꯇꯦꯟ ꯑꯃꯤꯠ ꯁꯔꯃ, SDPO ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯂꯛꯁꯃꯤ ꯊꯤꯡꯕꯥꯏꯖꯝ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯆꯩꯔꯥꯎꯕ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯡ ꯀꯥꯕ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯄ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯆꯤꯡ ꯀꯥꯍꯟꯗꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ARꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯞꯇꯦꯟ ꯑꯃꯤꯠ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯄ ꯑꯁꯤꯗ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕꯁꯤ ꯅꯨꯡꯉꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯤꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯆꯤꯡꯉꯥꯁꯤꯡ ꯑꯁꯤꯗ ꯎ ꯋꯥ ꯀꯣꯛꯊꯣꯛꯄ ꯑꯁꯤꯅ ꯅꯣꯡꯖꯨ ꯊꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯆꯤꯡ ꯑꯁꯤꯗ ꯎ ꯋꯥ ꯀꯌꯥ ꯌꯥꯟꯊꯠꯇꯨꯅ ꯌꯣꯛꯈꯠꯇꯨꯅ ꯍꯦꯟꯅ ꯐꯖꯕ ꯆꯤꯡ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ I would like to promote more and more youth to come into sports. As we can see, Manipur state, we have got wonderful international sports person. So I would request everyone to come up into the sports stream, and we can also guide the young sports persons who can do and bring Lawrence to our country and to the state. कोई ना हंदक मांगजोंना अनौब फिरेप लौगा कोईसु हंदकती चिंग काबसे थिंगजरे अदुना कोईगी अकोइबदा लेरिबा लेबाक मयामना हंदकी ओइनासु सेकेंड वेब की यंगबिरगा चिंग काबसे लाकपिदनबा कोई क्राइदागी मार्केटगी अपील असे तौजरी। ꯂꯝ ꯀꯣꯏꯕ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤꯕ ꯁꯤꯔꯣꯏ ꯅꯦꯁꯅꯦꯜ ꯄꯥर्क ꯅꯤꯡꯊꯤꯖꯩ ꯐꯖꯩ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯔꯕꯁꯨ ꯄꯥर्क ꯑꯁꯤ ꯍꯦꯟꯅ ꯐꯒꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯐꯤꯕꯝ ꯁꯣꯛꯆꯤꯟꯗ꯭ꯔꯤꯉꯩ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯝꯖꯨꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯅꯣ ꯌꯣꯔ ꯁꯦꯡꯆꯨꯔꯤꯁ ꯑꯦꯟड ꯋꯦꯠꯂꯦꯟड्सꯀꯤ ꯃꯤडिꯌꯥ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ TOMTVꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯄ ꯇꯤꯚꯤ ꯔꯤꯄꯣर्ट ꯑꯃ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 38 ꯍꯧꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯝꯖꯨꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯃꯈꯥꯗ ꯆꯠꯊꯔꯛꯂꯤꯕ नो योर सेंचुरीज एंड वेटलैंड्स हाइरिबा मीडिया कैंपेन की मनुंग चना लेजरिबा मफम असी लेंगाना लाउथोनबा होनरिबा दुगुंबा प्रोपोज नेशनल पार्क अमोरिबा शिरोई नेशनल पार्क की मफम अमदनी हाइरिबा लाउथोनबा होनरिबा मपुंग फाबा नेशनल पार्क अमो ओइनबा होनरिबा मफम सिंगिसिगे ओरिबा फिबम करिनो अदुगा टॉप टॉप मगुना करिनो हाइबतु खंगनसे। शिरोई लिली की सैदांगफम शिरोई नेशनल पार्क हेन फिबम सोक्सिन द्रिंगै अहेन बमित्यंग चंगदुना सेमगतपगी तंगाई फदब लेरे। इम्फाल दगे नोंपोक पांगना उखरुल जैसामी लंबीदा किलोमीटर 100 चलगा लेरिबा नेशनल पार्क असि कुमजा 1954 दा लिंखतखिबनी। ईस्टर्न वाइल्ड लाइफ रेंज की मनुंग चना लेबा नेशनल पार्क असगे पार्क साउबना स्क्वायर किलोमीटर 100 पार्क असगे कोर जोन अमसुंग इको सेंसिटिव जोन मनुंगदा खुलकया लेरे। अदुबु लिंखतखिबा सही 38 हेलबसु ngasi फाउबा असंगबा नेशनल पार्क अमगे सबसाबा चेरोल थोप ngमदबा असिना नेशनल पार्क असगी बहुसागी फिबम तमना तमना मांगसिलपगी फिबम द लेरे। हौजिकसु पार्क असगी सिंगसांग परेंगसिंग उमंग कोकथोपगी फिबम अदुमक उबा फंगले। मसी गवर्नमेंट थुना तोहनिंगी नेशनल पार्क से थुना लौथोहनिंगी को अदुबु आईगी माइगीदगिसु को आइना डिपार्टमेंट अमगी आरओ अमु ओइना को मोइदसु सिगी अपील से तौनिंगी। नाकल अमरोमदा पार्क मनुंगदा मियोइबगी थबक थोरमसिंग हंथानबा अथॉरिटी की माइकैदगी पार्क असगे कोर जोन अमसुंग इको सेंसिटिव जोन सिंगदा लेरिबा मियामगी हिंगनबगी अतोप लंबी ओइना सेल्फ हेल्प ग्रुप सेमबगा लोइनना सासन योकपगी थबक पाइखली हाइना खुंजा सिंगी माइकैदगी फोंदोरकली। मसिगी मथक्ता खुलगी अथॉरिटी सिंगना अकनबा मतम खाइदोक्तुना सा तानबा अमसुंग लामै थाबदा अथिंग थमदुना पार्क असि कन्नबा होनबदा मतेंग पांगली। एखोइगी खुनगी असेंबलीनसु रिसोल्यूशन अडॉप्ट तौई अडॉप्ट तौबसिना उचेकी सागी सिदि एखोइना फ्रॉम जनवरी दगी एवरी ईयर जनवरी दगी सेप्टेम्बर फाउबदी सासी उचेक्सी काप यादी मुरुम कोकपा अदुगा मचा की तमक्ता एखोइनसु मासी खुनसु अतुम थिंबले।
अदुबु पुनमक असि पाइखतुनसु पार्क असिबु येंगसिलिबा फॉरेस्ट डिपार्टमेंट के स्टाफ सुना लेतबा स्टाफ सिंगे मतिक चाबा इक्विपमेंट लेतबा यावना लंबी थोंगी फिबम फतबना पार्क असुगी मफम खुदिंग सेनाबदा अवाबा ओइरी मरमदुना मपुंग फाबा नेशनल पार्क अमा ओइना सेमगतुना सिरोय लिलिबु कनबा लोइनना स्टेट की टूरिज्म सु साखुनबा थबक पाइखतपगी मतम ओइरे हाइबसुनी Propose National Park Amoriva Siroi National Park Sige Sakta Makoi Kaminare Masida Pangiva Sanga Pambi Sing Koi Kari Kari Fangabdu Kaminare Duga Hairiva Propose National Park Sige Oiramba Saktam Hosik Hong Iba Saktam Masi Puna Yengubo Matamda Lengangna Matam Kuina Mapung Paba National Park Amagi Takta Pukatpangam Dana Lerek Sige Asubasi Karino Duga Masi Atubada Tizelaga Mapung Paba National Park amagi thakta pukhat piduna masi hena fazava adumba miyamda hena kanaba people lam koiba singi yamna puning khuningai oraba adu mafam ama ohenduna aikoigi nat amadi culture bu yokhatpada su achoba thodang lahon bigidamakta lengana mapung phaba thabak paikhatpa matam oire habisini hena masigi matangda proposed national park Siroi national park tagi TOMTV news kidamak pawdam jariba camera person anangaloina na kumathem janto Kumja lising aninga kungani thoge Manipur Legislative Assembly Mikhalda Lilong Kendrada Congress ki mihut ama soidana laklagani haibage achauba thazaba leire haina MPCC ki General Secretary Haresor Goswami na phongdokrai Lilong Block Congress Committee na senduna ngasi committee asigi nongna khalaba President Mohammad Imamuddin Sahada thabak sinabagi thoram amada wafam ase phongdokhibani Haresor Goswami na makhatana hai Congress Party na miyambo ama toiba miteng na yengba amadi pangthokhiba yaifa thaurang sing aduna maram oiraga party asida miyamna thazaba thamba amadi nungsiba du ngasi su Lilong Kendra gi miyamda lengdana leiri masigi khudam oina ngasi pangthokliba president charge senabagi thoram asida saruk yariba luchingba sing amadi miyam asina takli leibak asigi miyam gi dama Congress Party gi lengak amuk hana lakhanba haibase miyam gi khutta leiribani maram aduna party asibu nungsiba miyoi singna Kendra sida Congress ki mihut ama thagat pada ama toina thodang lomina se ngasi ki thoram adu ki saruk moina party asibu mapangal kangkhat hanabagi khanakhibaga loina na wari pya solokhi ningsing bi Lilong Block Congress Committee gi handak nauna khalaba president retired JCO Mohammad Imamuddin Saha Tanjim Taekwondo gi chief coach amadi SDA gi advisor gi thausu puri bani हानादगी हौना कांग्रेस की स्ट्रॉन्ग होल्ड ओइदुना लाकलिबा लिलोंग असिदा अनोबा थौना लिंगजेन हापुना अनोबा वाखल पिदुना लिलोंगी प्रजा पुनमंगना कांग्रेस को अमोहन्ना अखोगी नौना कांग्रेस की पार्टी को मयाम सवत पिदुना कांग्रेस पार्टी की मेरे थादो पिरकनी हैबेगी अचेतपा थाजबनी Paugi Marathana Tenda Break Amalozari. Panthoibi Construction Private Limited developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzai. Upon Basemham 10% among down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi malengsim biro Panthoibi Construction Private Limited, a sister company of Panthoibi Housing Finance Company Limited, Torambam Lekai. Employment notification for Mega Manipur School Yaralpat. Applications invited for the following post: Principal, PGT Biology Zoology, PGT Chemistry Organic, PGT Manipuri, PGT History, PGT Economics, PGT Business Studies, TGT Computer Science, Accountant, Thangta Instructor, Jumba Instructor, Farming Instructor. Those who have applied for the post last year need not reapply again. The application forms can be collected from the school on payment of ₹50 and submit their completed applications to the Director, Mega Manipur School on or before 17 April 2021. Notified by Chairperson, School Management Committee, Mega Manipur School.
Admission going on for class 1 to 9 for 2021-22 academic session of Mega Manipur School, Yaralpat, Dinsit Road. Key features: free admission in class 1, safe and secure environment, holistic growth and development, comprehensive teaching and mentoring. For more information, contact Director, Principal Administrative Officer, Mega Manipur School. Break matungda mayam bamukan taram nokchari makhataba pausing pizari. Iramdamgi handloomgi oiba firol singda anau bamayek puthokduna hena pamna bahona se haina Chief Minister N Biren gi loinabi N Hi nu na fongdokhrei wafam masing asi hauba marap ngangom leikaida Renu Handloom and Handicrafts ki showroom ama hangdokpaga mari leinana fongdokibani ani subo oina hangdokiba showroom adu Chief Minister gi loinabi N Hi nu na hongnabi matungina hangdoki N Hi nu na makhatana hai Renu Handloom and Handicraft na tawriba thabak asi yamna thagatningai ni Iramdamgi oiba firol amadi handicraft ki pothoksing marang kaina puthokduna mapanda thadokpa ngamlibasi thagatningai ni thabak subagi hainabi thamduna senthok lambi ama semduna sel thumgi fibam fagat hanbada chauna mateng oiragani helumna sakta ibene aduga loina na khoi gi pisabi singna kanna hona biduna hujikti yamna competitive oraba matamni aduna pi saba si may phajaba mayamdagi hena puthokpa ngamduna mapanda tharaga khoi gi iramdamgi pothok sing asibu suki mati maming laina salhanduna maming amuka hena khoi gi semitron senthok lambi lahanba sida ohensi habase haizari aduga loina na Amaromda showroom adugi proprietor Renu na haikibada mahaki waina handloom amadi handicraft tongan ba mafam nimpu tareta branch hangdoktuna leirei mioi lising mariga chatrat rom thabak piduna makhal kya gi firol yauna pothok kya puthokli mapangi mioi singna pamgadaba amadi quality leiba pothok sensu puthoktuna phanghalli ngasi hangdokliba showroom asina pothok sing asi miyamda laina phanganbada mateng oiragani Pawaru mamana punga mata mitak sama cingbangame adu di lar wa ma chura change hinga ma di kari tori hindori warum to ma bhat pi karane ba quality control to wangam de ma di apoi di khwai di best de helum have helum loilum helum machine apoi di inat ki poche puthoga apoi machine local po lai se have nate outside gi apoi no pasa to pusalaga apoi lamchu chakkat na bona chane ba akhona tawrisidi akoi mache pochu pangsa charaga asi pochi ma challe haina chu pangsa sajanbi daba Scheduled Tribe Demand Committee Manipur STDCM na maitai singbu Scheduled Tribe ohengadabani haina matam kuinadagi taksinduna lakhiba adubu sawgaladuna ngasi Naharu Pana STDCM Bisnupur District na sinduna district asigi manung chana leiba Nambol Kaithel amadi Hau Kaithel da wakat mi famduna khongjang changsinkrei khongjang adu da sarpi akhiba STDCM gi convener L Romes Maitaina mama leipak amada masagi lam leitrabadi mahak adu mafamdugi mioi ni karamna haigadage iramdamda leina saidangba oirakloi hainingai leite haiki amromda committee asigi secretary general K Vogendrajit na Manipur lengakna STDCM gi wakat taraina lawroidabani lengakna demand asida mideng changduna athubada recommendation thana bahonnagadabani lengak asina constitution bu pungning thaugatuna maitai singi constitutional right asigidamak political will amaga loinana thabak paikhatfam thoi haiki ngarang numidang warang pung 3 makhairom taba matamda Bisnupur Police Commando gi team amana Imphal Churachandpur lambi gi trong laubi manakta achat awok sing sek tobada gari machada lakpa mioi ama OPM ni chingnaba kg 5 ga gram kunlom lumba polam singa konan fare police tagi fangba pawda faraba mioi adudi Churachandpur district ki manung chanaji khonuam sangai kotagi masagi chahi kulhumdoi suraba mangam thang haukip kawi hairi mahangna polam singa du bek amada lo tuna purambane makata na mangondagi registration number MN02B5798 oiba TVS Jupiter amasu fagat pangamki tungda farba polam ga loinana mioi adu makata ba ain yoiba thabak lokhanaba Moirang police station nakrei Person with disability singi oiba state policy ama mayek sengna leitabagum tawribasi leihanna ba hotna ba ya ba hotna gani haina Rajya Sabha gi MP leisemba sana zawbana fongdokhrei wafam masinga si Nupi Lal Complex ta chahi ama chumna pangthokadaba Divyang Mitra amadi Netra Kumba hodokpagi thoramda fongdokhibani Samadristi Samata Vikas Ivam Anusandam Mandal Saksamna senduna pangthokiba
Divyang Mitra amadi Netra Kumba Hodokpagi Manung Chana I Paugi Lamda Thabak Tauribasingi Mit Lemna Layanki Tauramadu da Sarugyakiba Rajya Sabagi MP Lesemba Sana Jawban Hai Awana Taraba Musingi Seva Taubana Mioibagi Atoiba Magune Aikoina Mit Udaba Loinana Haksangi Fibam Soinaraba Sing Nungshina Loina Bamadi Makoigi Tangai Fadaba Sing Adu Mateng Pang Bahaibasina Divyang Mitra Pangtopagi Mahai Oigani Amaromda Aikoigi Haksangi Kayat Sing the Mit Haibasusu Yamna Chexina Thamba Tangai Fade Mit Putoina Check Toduna Ningtina Thamna Bahotna Gadabani Hariba aigi MP Fanse masi hojipudi COVID-19 mana morga sahi ani pura kai aduna 2022 gi June July faida de amuk maduri zoom talokatra aina khanje kari gumba aigi MP local area development Fanse agadi asa haibiriba agoni 10% agoni hariba sukma chilina usi baruma pamsu mayam sigi da makta khaka da bani makoi kana na mata godam ne habadu ai madu ai mayamda Amaromda BJP Manipur Pradesh ki President Professor S. Tikendra Nahai Kathopagaloina Natola Taraba Mio Singi Seba Tonimagi Wakalon Aikoi Kuding Makta Laidaba Matamda Ing Tapa Manaba Kunaya Masemba Ngamgadoribane Aikoi ge Haksang Buning Tina Tamba Haibasi Aikoi Isa Isagi Taudangi Yumnam Dimba Zetna Iba Lairik Ahum Ngasi All Assembly Road Laiba Hindi Parisata Hona Bimatungina Phone Cray Nasi Phone Kiba Lairik Singadudi Manipurda Chahi Taret Kunta Kiba Lising Amaga Chanipan Tara Mapandagi Lising Amaga Chanipan Kunmanga Manipur Gining Taurolda Yumnam Pamnai Basing Amade Manipur A View to Our Glorious Past 33 AD to 1891 Volume 1 Lairik Phone Gi Thoramaduda Manipur Language Advisory Board ki convener Nongmai Them Kiran Kumar Amade The Cultural Forum Manipur ki President Professor Huirem Vihari Susaryaki Loinana Lairik Singh Adugi Maramda Manipur University of Culture ki Assistant Professor Dr. Makhon Manimong Sabana Wangangki Oriental College ki Internal Quality Assurance Cell IQAC amadi NG College ani nasindunangasi Institutional Challenges for NAC Re-accreditation in Autonomous College Haiba Hiramda Nongmagi oiba workshop ama takyelda leiba college asida pangthokrai State Project Directorate Rusa gi Sentang Makada pangthokiba workshop adugi maramda wangangladuna college asigi Dean of Arts Dr. KH Arunan hai college asi hogjikmaki oina naki grade B fanglibani NAC assessment 2.5 score gi mathakta fangduna college asi hena fagat hanabagi pandamda ngasi workshop asi pangthokpani workshop asida teaching learning process singi matangda khana nainagani masigi phangnabagi pandamda akoi government na su sinbirapagi matungina college singsina akoi ge IQAC gi sel leiriba singsina akoi gi maruina tawribasi teaching learning process ta adi world class standard se asi yobang amnabagi damakta hairiba sel singse college da laibani ado hairiba college da lairiba akoi gi IQAC gi sel singsina masi ekoina ngamnaba kadai bhogba world class standard ama yorakpa ngamnabagi hotnariba akhoigi pandam haibase madu oibatai Lilong Haurebi College ki Internal Quality Assurance Cell IQAC na sinduna Manipur Lenga ki Directorate of University and Higher Education gi sponsorship makada NEP lisingani kungi matang dangarang sensitization program kam workshop ama college asigi multi-purpose hall pangthokrai Thormadu da sarkya kiba Lilong Kendra gi MLA Y Antas Khana college asina na ki score hena fangna bahotna bada pangba yaba mateng pangani haiki college asigi principal Dr. Rahijuddin Sheikh hai NEP Chanahana Bahotnabada Shingnaba Kaya Mayoknari Singnaba Singadu Lakshinduna Chanaba Hokrabadi education system da Yamna Singthaningai Oiba Ahongba Malakani Thorunga Mari Lenana sensitization program aduda NAC 2.5 plus mission gi mentor Dr. TH Tilak Larsna sensitization on NEP Lisinganikun higher education reform Haibihiramda Wangangki Pagi Marakhan attend the break Amagasulongzari Admission open. Private Sports Academy Guwahati and Anno Football Club Guwahati invite application from interested persons who want to participate in a month-long residential practice come trial coaching for under 13 and under 18 years of age. The coaching is scheduled to begin under the guidance of a foreign coach from 5th next month. Fooding and lodging facilities are also available.
For more information, please visit Place Venue Guwahati, Mirza Tiniali, or contact us at 6026 709 279 or 7005 235638. Guardians Defence Academy. Admission open for 10 days SSB course from 4th April 2021. We provide personalized coaching to its candidate, special classes by visiting officers for motivation, professional guidance and teaching, everyday feedback to prepare well, boarding and lodging facilities available. For more details, please contact Guardians Defence Academy near Nursing Thakur Mandir, Naurim Lekai Kagwa Makha, Imphal West. Contact number 9863 388 639. Break matungda mayam ba mukhan taram nokchari makhata ba pausing pizari. Veterinary amasung Animal Husbandry Services ki makhada yumnam huidrom da laiba Yudo amadi YPC Club ani na sinduna ngasi Wangoi Kendra gi manung channel laiba yumnam huidrom makha lekai Pangal Sifai makha lekai Paubitek mayai lekai Thiam Laisang Khong mayai lekai yumnam huidrom awang lekai hairiba lekai manga sida laiba Hui Chamri Henbada anti-rabies vaccine kapthokrai Matamgi laina layong kaya yauna rabies laina dagi ngakthok na bahida kapthokpagi thaba adu chathakibani hairi Mapung Faba Wildlife Sanctuary amagi thakta semgat naba kumja lising amaga chamapan marifutara taret ki July anida lengak na cherol thokrabasu ngasi sahi kulumdoi helaba fawbada Kailam Wildlife Sanctuary di umang wamang kokthokpa yauna mioi bagi thabak thoram kyana akoi bagi fibam tapna kai tharakpa natana thoidokpa chawkhatpa ahongba uba fangdre hiramasi matang da All Manipur Working Journalists Union amjuna sinduna chathakiba Know Your Sanctuaries and Wetlands ki media campaign gi manungchana TOMTV na akhanana puthokpa TV report ama Mapung Phaba Wildlife Sanctuary amagi thakta semganaba kumja lising ama chamapan marifutara taret ki July anida lengang na cherol thokrabasu ngasi sahi kunumdoi helaba fawba Kailam Wildlife Sanctuary gi akoibege phibam tamna kaitharak panatana thoidokpa saukhatpa ahongbu uba phangdre Imphal dagi Churachandpur Tipai Muklambida kilometer chamaga kunthra nithoirom chatlaga Fairjol Forest Division gi manung chana leiba square kilometer saniga nipuma thoirom park sauba sanctuary asigi core zone amadi square kilometer 700 ka yankhai humdoirom park sauba mafam asigi eco sensitive zone singda uwa kokthokba sa tanbana singba mioi bigi thabak singna tamna phibam kaitharakli Masigi mathakta core zone gi manung dasu khultara mangarom leiriba ashina sanctuary asigi akoibegi phibam danatana maming leiraba Hornbill usek yauna mafam asida phangliba atangba sa singi punsida chauna singnaba oiri Amaromda sanctuary asigi manungda leiriba ayamba khulsingna makoigi mahusagi thabak thoramsing amadi haksing mangkhargani haibagi mipaibana mafam asi Mapung Phaba Wildlife Sanctuary oina lauthokpada yaningda bagaloina athingba piri sanctuary asigi maming loriba Kailam khulda fawba changbada athingba thamlakpa yauri ekhoi chief assistant na thing kharabanina adu ekhoi sanctuary karino lagidauba aduga pam haiba khotpa yensang napi thina ba ekhoi loi thingadi ekhoi di hingba ngamoi chingmi di hingba ngamoi adugi ekhoi na pamde haire khraba adu ngasai gi sanctuary lagidauba khari orasu ekhoi di pamdre makok di pamdre mana atei so pamdre haire Oiriba fibam asidagi sanctuary asigi saktam kannaba mafam adugi miyambu wakhal tahanbada lon phaunaba wabagi khudong sadaba leibaga lonena umangi pothoksingda tangduna lakpa khunja singi atopa hingnabagi lambi pibedasu araiba amadi oiroidauri maramaduna mafam asibu Mapung Phaba Wildlife Sanctuary amagi thakta pukhatpa ngamgadoribra natragana kanma ngamaroidaba fibamda leikhragadra haibishini khunjasingina ko अखोगी कोऑपरेशन जी क्या पीदे को मोइना पामदे बस मरोइना अखोगी गवर्नमेंट लौसलनी हाइबगी वखलोंदा मखोइना पामदबने खोगे या वा खनबा अमा दरकार ले हाइतार वातानबा अमा हायर लेवल ऑफिसर्सिंग हाइतार Proposed Wildlife Sanctuary amoriba Kailam Wildlife Sanctuary hariba
jaga asi khoi gi akoi bada uriba mafam sing asi tasengna asengba wildlife sanctuary amagi status ta pukhana ba honor pa matamda miyam maraktagi yaning da ba masi wildlife sanctuary amagi thak ta pukhat pada kari gi damakta yaning drino haiba adugumba question mayam tatana manipur da lai maramaduna kailam wildlife sanctuary asisu tasengna wildlife sanctuary amagi thak ta pukhat pa ngamgodoribra ngamdragana karigino akoina pukhatpa ngamdribasi maram maduna hariba proposed wildlife sanctuary asi matam koina dagi hona hona duna lakpani aduna hariba mafam asi wildlife sanctuary mge thakta pukhatpa ngamdragadi kari phibam orakpa yai karamna pukhatkani miyamda mataw karamna makoida wakhal tahangani haiba question ama yam chawna hangli maram maduna authority na lengakna kari chunaba thoksil paikhatkadage haibadu thinthadana thabak paikhatpa matam yore habisini Hiramasugi matangda TOMTV News ki damak propose wildlife sanctuary amori ba kailam wildlife sanctuary dage paudam jariba camera person anangaloina na kumatem gentle West Bengal Assembly election gi mari suba tangkak tangasi seat nimpu mari gi vote thadanari ayuk pung 8 tagi hokiba vote thadab adu numidang waram pung 6 makhai fawba chathagani mikhala sida voter crore amaga lak tara manga romna mirep chahumga humbutara humdoi gi maraibak lepkadauri Nasi pangthok liba mari suba tangka ki mikhala sida North Bengal gi seat tara mari amasung South Bengal gi seat kuntra yauri bot thada ba hokiba pung anirom gi manungda chada tara manga dasmin nipan manga gi changda bot thada ki amaromda ayuk anganbada polling station kharada EVM sing technical gi asoiba khara leibadagi nauna muk sindoki mikhala sida state police ki mathakta Central Paramilitary Force Company chama gi mathakta sizinari Hauzik fawbagi oina vote thada ringai manungda pamdaba thodok sing thokpagi paw leitri masigi mathakta drone sing sizinaduna mikhal gi fibam yengsinki polling booth ki meter chani gi manungda miyoi manga dagi hena punbasu athingwa thamli amaromda covid-19 laichat hangalakpaga loina na polling station sing sanitize tokki voter sing su vote thada balakpa matamda social distancing thambaga loina na asa worker sing na thermal screening tokki ngasi ukfong na kiba pause singda kari kari maroi ba pau yauribagi habadu maya punamu khaminasi Sangai Express ADC Mikhal gi warep UNC na yaning day transgender gi tongan ba griban sel hangle sanalebak covid ki checksin thorang oina class 6 tagi 8 fawbagi mahiroi sing school ka ba thingprei go to village go to hills me amadagi naga taba lamda pangthok halaroi UNC pokna form Manipuri cinema na chahi angkai mapung farakpagi golden jubilee gi thoram hongdokhrei cinema gi policy kya paikhatli chief minister Manipur gi oina film city ama thamba mathau tai ningthau sana jawba leisemba pung kunmari da positive tara nithoi hengatki hangdok luraba class 6 tagi 8 fawbagi school sing amuk thingjinkrei ngarang su sanaton misi gi khongjang changsinki asengba khangdok naba magistral inquiry tawri chief minister naharol gi thodang Manipuri cinema gi golden jubilee palan hokrai sarkar na Manipuri cinema yokhanaba angamba mating pangani chief minister covid-19 gi case hengalapadi class 6 tagi 8 fawbi gi class tingjin krai huyen lan pau covid ki ani suba wave india da record oina nongmata da case lak ama lising kuntra mathoi chamapan go hunipan hengalakrai Manipuri cinema gi chahi sumna pangthokadaba golden jubilee thoram hongdokrai state sibu chawkhat hanaba pukchel sengna thabak tawriba singda pangba yaba mating pangani ichel express Class 6 tagi 8 fawba school da lairik tambiba khudakta lepnaba khanghankrei Manipur da nongna miyoi taranithoi positive oire active case marifutara mathoi yaukrei Manipuri cinema na chahi angkhai surakpagi thoram chief minister na hawdokkrei khunai asibu mamai chumbada cinema gi achauba thodang lei biren Iraibak Manipuri cinema gi chahi angkhai surakpagi golden jubilee thoram hawdokkrei laingaga sina Manipuri film chawkhat hanna bahonari chief minister positive case hangalakpadagi hangdok lurba school sing amuk thingjinkrei Class 6 tagi 8 fawba class tawraroi Aroibada maroiba pau amuka na pijari Laibak asida hauzik fawbada miyoi crore mapan ga lag humbutara nipan henbada covid-19 vaccine kapkrei haukiba pung kunmari ga manungda nongmada khwaidagi yamboina miyoi lag amaga lising nifu manga su nauna positive foiba thingnakrei Mikhal gi campaign chathaba matamda political party singna covid-19 dagi ngak thoknaba leiriba chana kanglon sing sungsoi soidana ngaknaba election commission of India ECI na khangankrei
amadi lam koiba kyagi pukning chingsilibal Siroi National Park ki phibam hena fagatpagi mami tadri phibam soksin dringai ahenba miteng changduna semgatpagi tangai fadaba leire. Hauji ki onadi Manipuri paw matang silo sujare ineng tabiri bising mamu kahana khurumjari.